ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯣꯖꯥ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯊꯥꯒꯠꯂꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯇꯝ ꯈꯔ ꯈꯖꯤꯛꯇꯪ ꯂꯧꯖꯈ꯭ꯔꯦ, ꯃꯗꯨꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯍꯧꯖꯔꯒꯦ꯫ ꯏꯕꯣꯝꯆꯥꯒꯤ ꯋꯥꯈꯜꯗ ꯉꯝꯕꯕꯨ ꯀꯗꯥꯏꯗ ꯀꯔꯝꯅ ꯊꯤꯁꯤꯒꯦ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯕꯣꯝꯆꯥꯒꯤ ꯃꯪꯂꯥꯟꯗ ꯇꯝꯐꯥꯁꯅꯥꯕꯨ ꯂꯥꯛꯂꯝꯈꯤ꯫ ꯏꯕꯣꯝꯆꯥꯅ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯗꯨꯗ ꯍꯥꯏꯔꯝꯈꯤ, "ꯑꯩ ꯅꯪꯕꯨ ꯍꯥꯠꯂꯤꯕ ꯃꯤꯁꯛꯇꯣ ꯈꯪꯗꯣꯛꯅꯕ ꯈꯣꯡꯒꯨꯟ ꯀꯟꯅ ꯂꯤꯔꯤ" ꯍꯥꯏꯔꯝꯈꯤ꯫ ꯇꯝꯐꯥꯁꯅꯥꯅ, "ꯇꯥ ꯏꯕꯣꯝꯆꯥ, ꯅꯪ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯃꯇ ꯋꯥꯒꯅꯨ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ" ꯍꯥꯏꯔꯝꯗꯨꯅ ꯇꯝꯐꯥꯁꯅꯥ ꯑꯗꯨꯃꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯉꯝꯕꯒꯤ ꯃꯃꯥꯗꯨ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯆꯜꯂꯛꯄ ꯑꯃꯗ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯍꯥꯏꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤ꯫ ꯉꯝꯕꯒꯤ ꯃꯃꯥꯗꯨ ꯀꯔꯤꯃꯇ ꯈꯜꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯌꯦꯅꯈꯥꯗ ꯑꯃꯨꯛ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯈꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯀꯔꯤꯅꯣ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯍꯥꯡꯇꯣꯛꯈꯤ, ꯑꯗꯨꯒ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯝꯕꯒꯤ ꯃꯃꯥ ꯑꯗꯨ ꯀꯤꯕ ꯍꯧꯔꯛꯈꯤ, ꯑꯃꯗꯤ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯅꯨꯄꯤ ꯑꯃ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯛ ꯂꯣꯛ ꯂꯥꯎꯕ ꯑꯃ ꯂꯦꯞꯂꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯉꯝꯕꯒꯤ ꯃꯃꯥ ꯑꯗꯨ "ꯍꯣ, ꯑꯩ ꯁꯤꯔꯦꯗꯅ" ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯃꯒ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯉꯝꯕꯒꯤ ꯏꯃꯨꯡꯒꯤ ꯃꯤꯈꯩ ꯊꯣꯔꯛꯇꯨꯅ "ꯀꯩꯗꯧꯔꯒꯦ ꯏꯃꯥ" ꯍꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯅꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯝꯕꯒꯤ ꯃꯃꯥ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯉꯝꯕꯗ ꯄꯥꯎ ꯄꯤꯔꯝꯃꯤ, "ꯏꯃꯥ ꯃꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ ꯉꯝꯕ, ꯅꯪ ꯑꯃꯨꯛꯇ ꯌꯨꯝꯗ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ꯫ ꯉꯝꯕꯅ ꯈꯨꯝꯂꯛꯑꯝꯈꯤ, "ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ, ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯑꯁꯣꯝꯗ" ꯍꯥꯏꯗꯨꯅ ꯏꯂꯥꯛ ꯂꯥꯛꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗ "ꯑꯩ ꯂꯥꯛꯇ꯭ꯔꯁꯨ ꯏꯌꯥꯃꯛ ꯌꯥꯔꯔꯣꯏꯗ꯭ꯔꯥ" ꯍꯥꯏꯔꯝꯈꯤ꯫ ꯏꯃꯨꯡꯒꯤ ꯃꯤꯅ ꯀꯟꯅ ꯍꯥꯏꯕꯗꯨꯗ ꯉꯝꯕ ꯌꯨꯝꯗ ꯊꯣꯔꯛꯇꯕ ꯌꯥꯔꯝꯈꯤꯗ꯭ꯔꯦ꯫ ꯉꯝꯕ ꯊꯣꯛꯅꯤꯡꯗ ꯌꯨꯝꯗ ꯅꯣꯡꯃ ꯂꯥꯛꯂꯝꯈꯤ꯫ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯈꯔ ꯄꯨꯗꯨꯅ ꯃꯇꯣꯝꯗꯗꯤ ꯂꯥꯛꯂꯝꯈꯤꯗꯦ꯫ ꯉꯝꯕꯅ ꯈꯨꯜ ꯑꯗꯨꯗ ꯍꯦꯛ ꯌꯧꯔꯛꯄꯗ ꯈꯨꯜ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯑꯒ ꯃꯃꯥꯡꯈꯩꯒ ꯃꯥꯟꯅꯔꯝꯈꯤꯗꯦ꯫ ꯉꯝꯕ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯈꯤ꯫ ꯏꯕꯣꯝꯆꯥꯁꯨ ꯅꯨꯃꯤꯠ ꯑꯗꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯝꯈꯤ꯫ ꯉꯝꯕꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯏꯕꯣꯝꯆꯥꯒꯤ ꯁꯥꯏꯀꯜꯗ ꯊꯦꯡꯉꯝꯈꯤ꯫ ꯉꯝꯕꯅ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯝꯈꯤꯗꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗꯒꯤ "ꯍꯦ, ꯀꯌꯥꯝ ꯁꯣꯛꯏ" ꯂꯥꯎꯔꯛꯑꯝꯈꯤ꯫ ꯏꯕꯣꯝꯆꯥꯗꯤ ꯉꯝꯕꯒꯤ ꯃꯁꯛ ꯑꯗꯨ ꯍꯥꯟꯅ ꯈꯪꯉꯝꯈꯤꯗꯦ꯫ ꯏꯕꯣꯝꯆꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯑꯝꯈꯤ, "ꯑꯩ ꯊꯣꯏꯗꯣꯛꯅ ꯁꯣꯛꯇꯦ" ꯍꯥꯏꯗꯨꯅ ꯉꯝꯕꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ "ꯌꯥꯔꯦ ꯚꯥꯏ ꯉꯝꯕ, ꯊꯧꯔꯣ, ꯃꯥꯅ ꯁꯣꯏꯖꯕꯅꯤ" ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯈꯤꯔꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯈꯔ ꯁꯥꯎꯅꯤꯡꯗꯨꯅ ꯂꯩꯍꯧꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯣꯝꯆꯥ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯉꯁꯥꯏ ꯉꯝꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯅ "ꯚꯥꯏ ꯉꯝꯕ" ꯍꯥꯏꯅ ꯑꯃ ꯀꯧꯈꯤꯕꯗꯨ, ꯃꯗꯨꯗꯒꯤ ꯏꯕꯣꯝꯆꯥ "ꯉꯝꯕꯅꯤꯅ ꯁꯤꯗꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯑꯣꯠꯇꯨꯅ ꯉꯝꯕ ꯍꯣꯏ ꯇꯥꯟꯅꯈꯤ꯫ ꯑꯃꯗꯤ ꯉꯝꯕꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯂꯝꯈꯤ꯫ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯊꯦꯡꯉꯛꯑꯝꯕ ꯒꯥꯔꯤꯗꯨꯁꯨ ꯈꯥꯝꯕ ꯎꯔꯝꯈꯤ ꯉꯝꯕꯒꯤ ꯊꯣꯡꯒꯥꯜꯗꯨꯗ꯫ ꯃꯗꯨꯗꯒꯤ ꯏꯕꯣꯝꯆꯥꯅ ꯉꯝꯕꯒꯤ ꯃꯁꯛ ꯈꯪꯍꯧꯈꯤ꯫ ꯑꯗꯨꯒ ꯏꯕꯣꯝꯆꯥꯒꯤ ꯋꯥꯈꯜꯗ ꯉꯝꯕꯕꯨ ꯀꯔꯝꯅ ꯄꯥꯎ ꯐꯥꯎꯅꯁꯤꯒꯦ ꯑꯃꯗꯤ ꯀꯔꯝꯅ ꯑꯣꯖꯥ ꯇꯝꯐꯥꯁꯅꯥꯒꯤ ꯃꯔꯝꯗ ꯍꯪꯒꯅꯤ ꯈꯜꯂꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯏꯕꯣꯝꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯈꯤ꯫ ꯉꯝꯕꯒꯤ ꯏꯃꯨꯡꯅ ꯉꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯉꯝꯕ, ꯏꯃꯥꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯆꯜꯂꯦ, ꯅꯍꯥꯛ ꯃꯇꯝ ꯈꯔ ꯌꯨꯝꯗ ꯂꯩꯔꯣ" ꯍꯥꯏꯔꯝꯈꯤ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯉꯝꯕ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇꯕꯅ ꯉꯝꯕ ꯃꯇꯝ ꯈꯔ ꯌꯨꯝꯗꯨꯗ ꯂꯩꯔꯝꯈꯤ꯫ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯉꯝꯕꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯌꯥꯅꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯏꯕꯣꯝꯆꯥꯅ ꯉꯝꯕꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯉꯝꯕꯒ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯂꯝꯍꯥꯡ ꯑꯃꯗ ꯒꯥꯔꯤ ꯊꯧꯊꯈꯤꯕ ꯏꯕꯣꯝꯆꯥꯅ ꯎꯔꯝꯈꯤ꯫ ꯏꯕꯣꯝꯆꯥꯁꯨ ꯃꯈꯣꯏ ꯃꯇꯨꯡ ꯏꯟꯅꯈꯤ ꯇꯨꯃꯤꯟꯅ, ꯑꯗꯨꯒ ꯂꯨꯝꯗꯨꯅ ꯌꯦꯡꯈꯤ꯫ ꯉꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯉꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯏꯕꯣꯝꯆꯥꯅ తాꯅꯕ ꯍꯣꯠꯅꯈꯤ꯫ ꯉꯝꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, "ꯚꯥꯏ, ꯑꯩꯈꯣꯏ ꯈꯨꯜꯁꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯍꯦꯛ ꯈꯨꯜꯁꯤꯗ ꯆꯪꯉꯛꯄꯗ ꯈꯨꯜꯁꯤ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ" ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯚꯥꯏ, ꯅꯪ ꯅꯍꯥꯟꯈꯩ ꯁꯨꯝ ꯂꯩꯇꯕꯗꯨꯗ ꯇꯧꯔꯤ ꯑꯣꯏꯔꯤꯅꯤꯗ ꯚꯥꯏ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯈꯤ꯫ ꯑꯃꯗꯤ ꯑꯁꯨꯝꯅ ꯉꯝꯕꯅ ꯍꯥꯏꯔꯛꯑꯝꯈꯤ, "ꯚꯥꯏ, ꯈꯨꯜꯁꯦ ꯍꯟꯗꯛꯇꯤ ꯊꯋꯥꯏ ꯑꯃꯅ ꯀꯟꯅ ꯈꯨꯜꯁꯤꯗ ꯇꯝꯅꯔꯤ" ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯅ "ꯌꯥꯔꯦ ꯚꯥꯏ, ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ" ꯈꯨꯝꯂꯛꯑꯝꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯔꯛꯈꯤ, "ꯅꯠꯇ꯭ꯔꯒꯅ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯑꯣꯏꯖꯥꯔꯣ" ꯍꯥꯏꯗꯨꯅ꯫ ꯉꯝꯕꯅ ꯌꯥꯝ ꯐꯤꯡꯅ, "ꯍꯦ ꯅꯪ, ꯑꯗꯨ ꯋꯥꯗꯣ ꯑꯅꯤꯔꯛ ꯁꯨꯅ ꯄꯜꯂꯛꯀꯅꯨ,
ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯈꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯁꯅꯥ ꯄꯜꯂꯛꯄꯗꯨꯗ ꯏꯕꯣꯝꯆꯥ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯝꯐꯥꯁꯅꯥꯕꯨ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯏꯕꯣꯝꯆꯥ ꯈꯪꯈꯤ꯫ ꯃꯗꯨꯗꯒꯤ ꯉꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯇꯝꯐꯥꯁꯅꯥꯕꯨ ꯑꯩꯈꯣꯏꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯃꯤ ꯑꯃꯠꯇꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯌꯥꯗꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯀꯧꯊꯣꯛꯂꯒ ꯃꯥꯕꯨ ꯑꯩꯈꯣꯏ ꯄꯨꯝꯕꯅ ꯁꯂꯥꯛ ꯇꯝꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯅꯈꯣꯏ ꯑꯍꯨꯝ ꯆꯦꯛꯁꯤꯟꯖꯧ, ꯑꯩꯗ ꯅꯠꯇꯦ ꯅꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨ ꯇꯥꯕꯗ ꯏꯕꯣꯝꯆꯥ ꯁꯥꯎꯅꯤꯡꯕꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯄꯥꯝꯃꯝꯈꯤ꯫ ꯉꯝꯕꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯈꯤ, ꯑꯗꯨꯅ ꯑꯩ ꯈꯨꯜ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯔꯝꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯗꯣ ꯐꯔꯦ, ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯅ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯅ ꯍꯥꯠꯄꯅꯤ ꯈꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯔꯝꯈꯤ꯫ ꯉꯝꯕꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯁꯨ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯔꯝꯈꯤ꯫ ꯉꯝꯕꯅ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯏꯕꯣꯝꯆꯥ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ, ꯇꯝꯐꯥꯁꯅꯥ ꯀꯅꯥꯅ ꯍꯥꯠꯄꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ꯫ ꯏꯕꯣꯝꯆꯥ ꯇꯨꯃꯤꯟꯅ ꯊꯣꯔꯛꯇꯨꯅ ꯃꯌꯨꯝꯗ ꯌꯧꯔꯛꯈꯤ ꯑꯃꯗꯤ ꯀꯝꯗꯧꯅ ꯃꯈꯣꯏꯕꯨ ꯇꯝꯐꯥꯁꯅꯥꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯁꯤꯒꯦ ꯈꯟꯕ ꯍꯧꯔꯛꯈꯤ꯫ ꯏꯕꯣꯝꯆꯥ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯐꯥꯁꯅꯥꯒꯤ ꯏꯃꯨꯡꯗ ꯂꯤꯗꯨꯅ ꯈꯪꯍꯟꯗꯨꯅ ꯇꯥꯟꯅꯕꯅ ꯐꯅꯤ ꯈꯟꯗꯨꯅ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯑꯣꯖꯥ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯒ ꯏꯕꯣꯝꯆꯥꯒ ꯃꯈꯣꯏ ꯋꯥꯔꯤ ꯇꯥꯟꯅꯔꯝꯈꯤ, ꯀꯝꯗꯧꯅ ꯉꯝꯕꯒꯤ ꯀꯥꯡꯕꯨꯕꯨ ꯄꯨꯂꯤꯁꯇ ꯐꯥꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ꯫ ꯏꯕꯣꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯈꯤ, ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯃꯥ ꯕꯕꯥ, ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯑꯁꯦꯡꯕ ꯂꯤꯗꯨꯅ ꯄꯨꯂꯤꯁꯇ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯐꯥꯍꯜꯂꯁꯤ ꯍꯥꯏꯔꯝꯈꯤ꯫ ꯇꯝꯐꯥꯁꯅꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯌꯥꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯏꯕꯣꯝꯆꯥꯒꯤ ꯃꯪꯂꯥꯟꯗ ꯇꯝꯐꯥꯁꯅꯥꯕꯨ ꯂꯥꯛꯄꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯃꯗꯤ ꯈꯨꯜꯗꯨꯗ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯗꯨꯅ ꯇꯝꯅꯕꯒꯤ ꯋꯥꯔꯤꯗꯨꯁꯨ ꯂꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇꯨꯅꯗꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯈꯤꯗꯦ꯫ ꯏꯕꯣꯝꯆꯥꯅ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯇꯝꯐꯥꯁꯅꯥ ꯂꯥꯛꯏ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨ ꯑꯗꯨꯕꯨ ꯄꯨꯂꯤꯁꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯈꯤ, ꯐꯔꯦ, ꯅꯈꯣꯏꯅ ꯆꯤꯡꯅꯩ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯨꯗꯤ ꯐꯥꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯛꯑꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯅ ꯉꯝꯕꯒꯤ ꯀꯥꯡꯕꯨꯕꯨ ꯐꯥꯈꯤ ꯑꯗꯨꯒ ꯋꯥꯍꯪ ꯄꯥꯍꯪ ꯈꯔ ꯆꯠꯊꯈꯤ꯫ ꯑꯗꯨꯕꯨ ꯉꯝꯕꯒꯤ ꯀꯥꯡꯕꯨꯗꯨꯅ ꯍꯥꯏꯔꯝꯈꯤ, ꯑꯩꯈꯣꯏ ꯇꯝꯐꯥꯁꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ, ꯃꯥꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯁꯥꯔ, ꯃꯤ ꯑꯣꯟꯅꯔꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥꯕꯨꯁꯨ ꯄꯨꯂꯤꯁꯅ ꯑꯃꯨꯛ ꯀꯧꯈꯠꯂꯝꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯉꯛꯑꯝꯈꯤ, ꯅꯍꯥꯛ ꯑꯇꯣꯞꯄ ꯈꯨꯗꯝ ꯁꯥꯕꯨꯠ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯗꯤ ꯆꯤꯟꯅꯗ ꯍꯥꯏꯔꯒ ꯈꯨꯗꯝ ꯁꯥꯕꯨꯠ ꯄꯨꯊꯣꯛꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅ ꯐꯥꯖꯟꯗꯨꯅ ꯊꯝꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥꯁꯨ ꯈꯨꯗꯝ ꯁꯥꯕꯨꯠ ꯑꯣꯏꯕ ꯌꯥꯕ ꯑꯃꯠꯇ ꯂꯩꯇꯕꯅ ꯀꯔꯤ ꯇꯧꯗꯨꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯄꯨꯂꯤꯁꯅ ꯉꯝꯕꯒꯤ ꯀꯥꯡꯕꯨꯕꯨꯁꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯝꯕꯒꯤ ꯀꯥꯡꯕꯨꯗꯨꯅ ꯀꯝꯗꯧꯅ ꯋꯥꯔꯤ ꯄꯨꯝꯕꯁꯤ ꯈꯪꯂꯛꯂꯤꯕꯅꯣ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯏꯗꯣꯔꯛꯄꯅꯣ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯉꯝꯕꯅ ꯄꯨꯂꯤꯁꯇꯨꯗ ꯄꯩꯁಾ ꯈꯔ ꯄꯤꯗꯨꯅ ꯀꯅꯥꯅ ꯋꯥꯐꯝꯁꯤ ꯍꯥꯏꯗꯣꯔꯛꯄꯅꯣ ꯍꯪꯉꯝꯈꯤ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯉꯝꯕꯗ ꯂꯤꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯉꯝꯕꯅ ꯏꯕꯣꯝꯆꯥꯕꯨꯁꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯌꯥꯠꯄ ꯍꯧꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯕꯣꯝꯆꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ ꯇꯨꯃꯤꯟꯅ꯫ ꯅꯣꯡꯃ ꯏꯕꯣꯝꯆꯥ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯨꯃꯤꯠꯇꯨ ꯈꯔꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯝꯕꯦꯟꯗꯨ ꯃꯤꯁꯨ ꯀꯅꯥꯝꯇ ꯆꯠꯅꯔꯝꯈꯤꯗꯦ꯫ ꯉꯝꯕꯒꯤ ꯀꯥꯡꯕꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯝꯈꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥꯅ ꯁꯥꯏꯀꯜ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄꯗꯨ ꯈꯥꯝꯃꯛꯑꯝꯈꯤ꯫ ꯍꯦ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯃꯍꯥꯛ ꯈꯪꯉꯝꯈꯤ ꯃꯁꯤꯗꯤ ꯉꯝꯕꯍꯣꯏꯒꯤ ꯀꯥꯡꯕꯨꯅꯤ, ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯂꯅꯤ ꯈꯟꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯀꯟꯅ ꯑꯣꯠꯇꯨꯅ ꯊꯧꯔꯛꯈꯤ꯫ ꯉꯝꯕꯒꯤ ꯀꯥꯡꯕꯨꯁꯨ ꯇꯥꯟꯅꯔꯛꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯏꯕꯣꯝꯆꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯗꯨꯅ ꯈꯥꯝꯃꯒ ꯊꯠꯂꯒ ꯏꯕꯣꯝꯆꯥꯕꯨ ꯁꯥꯏꯀꯜꯗꯨꯗꯒꯤ ꯀꯥꯎꯊꯔꯛꯑꯝꯃꯤ꯫ ꯏꯕꯣꯝꯆꯥꯁꯨ ꯁꯤꯔꯒ ꯁꯤ ꯆꯪꯉꯒ ꯆꯪ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯗꯠꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯏꯕꯣꯝꯆꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯅꯨꯡ ꯑꯃꯅ ꯏꯕꯣꯝꯆꯥ ꯃꯀꯣꯛꯇ ꯁꯨꯗꯠꯂꯝꯈꯤ꯫ ꯏꯕꯣꯝꯆꯥ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯏꯕꯣꯝꯆꯥꯕꯨ ꯁꯤꯔꯦ ꯈꯟꯗꯨꯅ ꯃꯐꯝ ꯑꯃꯗ ꯐꯨꯝꯅꯕ ꯄꯨꯔꯛꯈꯤ꯫ ꯃꯐꯝꯗꯨꯁꯨ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯣꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯏꯕꯣꯝꯆꯥꯕꯨ ꯐꯨꯝꯒꯦ ꯍꯣꯠꯅꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯃꯐꯝꯗꯨ ꯂꯩꯆꯤꯟ ꯈꯪꯊꯥ ꯊꯥꯖꯤꯜꯂꯛꯈꯤ꯫ ꯃꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯎꯅꯔꯝꯈꯤꯗꯦ꯫ ꯍꯨꯏ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯂꯝꯈꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯕꯣꯝꯆꯥꯒꯤ ꯍꯛꯆꯥꯡꯗꯨ ꯃꯈꯣꯏꯅ ꯉꯁꯥꯏ ꯊꯅꯝꯕ ꯃꯐꯝꯗꯨꯗ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯈꯣꯏ ꯃꯔꯤ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯄꯨꯟꯅ ꯃꯁꯥ ꯃꯁꯥ ꯊꯦꯡꯅꯗꯨꯅ ꯂꯩꯔꯝꯈꯤ꯫
ꯑꯃꯝꯕ ꯂꯩꯆꯤꯟ ꯊꯥꯔꯕ ꯃꯔꯛꯇꯨꯗꯒꯤ ꯃꯤ ꯑꯃ ꯁꯠ ꯁꯠ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯕ ꯎꯔꯛꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯌꯥꯝ ꯑꯀꯤꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯅꯣꯡꯂꯛꯈꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯃꯤ ꯁꯥꯃꯤ ꯃꯤ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡ ꯎꯔꯛꯈꯤ꯫ ꯂꯩꯆꯤꯟ ꯑꯗꯨꯁꯨ ꯇꯞꯅ ꯇꯞꯅ ꯍꯨꯝꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤꯕ ꯃꯤꯗꯨ ꯏꯕꯣꯝꯆꯥ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯅꯣꯛꯑꯒ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯁꯥ ꯉꯥꯅ ꯀꯥꯕꯗꯨꯃꯥꯏ ꯀꯥꯈꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯅꯤ ꯊꯣꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯃꯔꯤ ꯊꯋꯥꯏ ꯑꯩꯅ ꯁꯣꯏꯗꯅ ꯂꯧꯒꯅꯤ" ꯍꯥꯏꯔꯛꯑꯝꯈꯤ꯫ ꯃꯈꯣꯏ ꯃꯔꯤ ꯀꯤꯃꯟꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗ ꯄꯨꯂꯞ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯅꯣꯡꯉꯥꯜꯂꯛꯑꯦ꯫ ꯏꯕꯣꯝꯆꯥ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯍꯤꯞꯄꯒ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯉꯝꯕꯒꯤ ꯀꯥꯡꯕꯨꯒ ꯃꯥꯒ ꯐꯨꯅꯔꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯨꯔꯛꯄꯗꯨ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯔꯝꯈꯤꯗꯦ, ꯑꯁꯣꯛꯄ ꯃꯆꯦꯠ ꯑꯃꯠꯇ ꯊꯦꯡꯅꯔꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯉꯝꯕꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯉꯝꯕꯗ ꯍꯥꯏꯔꯝꯈꯤ, "ꯉꯝꯕ, ꯑꯩꯈꯣꯏ ꯅꯪꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ꯫ ꯉꯔꯥꯡꯒꯤ ꯃꯑꯣꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯊꯋꯥꯏ ꯑꯃꯒꯤ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯠꯂꯒꯦ" ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯝꯕꯒꯤ ꯀꯥꯡꯕꯨ ꯑꯃ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯑꯃꯗ ꯄꯥꯔꯇꯤ ꯌꯥꯎꯔꯗꯨꯅ ꯍꯜꯂꯛꯑꯝꯈꯤ꯫ ꯂꯝꯕꯦꯟ ꯑꯗꯨ ꯃꯤꯁꯨ ꯀꯅꯥꯝꯇ ꯆꯠꯅꯔꯝꯈꯤꯗꯦ꯫ ꯊꯦꯡꯕꯁꯨ ꯈꯔ ꯊꯦꯡꯉꯝꯈꯤ꯫ ꯃꯥꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗꯨꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯂꯝꯕꯦꯟ ꯑꯃ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯛꯄꯗ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯂꯝꯕꯦꯟꯗꯨꯒꯤ ꯃꯌꯥꯏꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯅꯣ ꯑꯁꯨꯛ ꯊꯦꯡꯉꯕꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯝꯕꯦꯟꯁꯤꯒꯤ ꯃꯌꯥꯏꯗ ꯂꯦꯞꯄꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯝꯈꯤꯗꯦ꯫ ꯃꯍꯥꯛꯁꯨ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯑꯝꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯌꯥꯔꯛꯈꯤꯗꯦ꯫ ꯃꯍꯥꯛ ꯒꯥꯔꯤꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯗꯥꯎꯁꯤꯗꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯀꯥꯗꯨꯒꯤ ꯃꯃꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯆꯀꯥꯗꯨꯅ ꯏꯒꯨꯝꯕ ꯑꯃ ꯇꯛꯑꯒ ꯊꯧꯔꯛꯄꯒꯤ ꯃꯑꯣꯡꯗ ꯂꯝꯕꯦꯟꯗꯨꯗ ꯇꯥꯔꯝꯈꯤ꯫ ꯃꯍꯥꯛ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯗꯅ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯅꯨꯡꯁꯤꯠ ꯑꯃ ꯁꯠ ꯂꯥꯎꯅ ꯍꯨꯝꯈꯤ꯫ ꯃꯍꯥꯛ ꯌꯥꯝ ꯊꯨꯅ ꯒꯥꯔꯤꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯒꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯈꯤ꯫ ꯃꯍꯥꯛ ꯊꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯇꯨꯡꯗ ꯃꯤ ꯑꯃꯅ ꯊꯦꯡꯉꯛꯄꯒꯨꯝ ꯇꯧꯈꯤ꯫ ꯃꯍꯥꯛ ꯁꯠ ꯂꯥꯎ ꯑꯣꯟꯊꯣꯛꯈꯤ꯫ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯃꯨꯛꯁꯨ ꯊꯦꯡꯉꯛꯈꯤ꯫ ꯑꯃꯨꯛ ꯑꯣꯟꯊꯣꯛꯄꯗꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯈꯤ꯫ ꯑꯗꯨꯒ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯉꯨꯕꯗ ꯑꯀꯤꯕ ꯅꯨꯄꯤ ꯑꯃ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯌꯥ ꯀꯥꯊꯣꯛꯑꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛ ꯃꯗꯨ ꯎꯔꯨꯕꯗꯒꯤ "ꯑꯣ ꯏꯃꯥ, ꯑꯩ ꯁꯤꯔꯦ" ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯎ ꯑꯆꯧꯕ ꯑꯃꯗ ꯒꯥꯔꯤꯗꯨ ꯊꯣꯝꯖꯤꯟꯗꯨꯅ ꯃꯀꯣꯛ ꯌꯩꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯇꯝꯐꯥꯁꯅꯥꯅ ꯂꯧꯈꯤꯔꯝꯃꯤ꯫ ꯉꯝꯕꯒ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯈꯤꯗꯕꯗꯨ ꯃꯈꯣꯏ ꯑꯍꯨꯝ ꯅꯤꯡꯁꯤꯡꯉꯛꯈꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯃꯈꯣꯏ ꯀꯤꯕꯅ ꯂꯣꯏꯈꯤ꯫ ꯉꯝꯕ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯁꯤꯔꯥ ꯍꯥꯏꯗꯨꯅꯁꯨ ꯋꯥꯈꯜ ꯑꯃꯗꯤ ꯈꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯥꯏꯕ ꯀꯨꯕꯦꯔ ꯀꯧꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ "ꯀꯔꯤ ꯇꯥꯟꯅꯁꯤꯕ" ꯍꯥꯏꯔꯛꯑꯝꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯗ ꯃꯈꯣꯏ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯖꯥ ꯇꯝꯐꯥꯁꯅꯥꯕꯨ ꯍꯥꯠꯈꯤ ꯍꯥꯏꯕꯗꯨꯗꯤ ꯂꯤꯔꯝꯈꯤꯗꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯟꯗꯨꯅ ꯌꯦꯡꯕꯗ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯈꯪꯍꯨ ꯍꯦꯛ ꯎꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯈꯤ, "ꯅꯈꯣꯏ ꯉꯁꯤꯗꯤ ꯄꯨꯖꯥ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯂꯥꯛꯏꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯅꯈꯣꯏ ꯑꯍꯨꯝ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯑꯣ, ꯑꯗꯨꯒ ꯃꯩꯒꯤ ꯄꯨꯖꯥ ꯇꯧꯊꯣꯛꯁꯤ" ꯍꯥꯏꯔꯝꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ "ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ" ꯍꯥꯏꯗꯨꯅ ꯍꯜꯂꯛꯑꯝꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯪꯂꯥꯟꯗ ꯇꯝꯐꯥꯁꯅꯥꯅ ꯂꯥꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ "ꯅꯍꯥꯛ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯁꯨ ꯑꯩꯅ ꯊꯋꯥꯏ ꯂꯧꯒꯅꯤ" ꯍꯥꯏꯔꯝꯈꯤ꯫ ꯃꯥꯏꯕ ꯑꯗꯨ ꯈꯔꯗꯤ ꯆꯤꯡꯅꯩ꯫ ꯀꯔꯤꯅꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃ, ꯃꯁꯤ ꯃꯀꯨ ꯃꯪꯅꯤꯗ ꯍꯥꯏꯗꯨꯅ ꯈꯟꯇꯣꯛꯈꯤꯔꯝꯃꯤ ꯃꯥꯏꯕ ꯑꯗꯨꯅ꯫ ꯑꯁꯨꯝꯅ ꯊꯥꯡꯖ ꯅꯨꯃꯤꯠꯇꯨꯗ ꯉꯝꯕꯒꯤ ꯀꯥꯡꯕꯨ ꯑꯗු ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯑꯊꯦꯡꯕ ꯑꯃꯗ ꯄꯨꯖꯥ ꯍꯧꯔꯝꯈꯤ꯫ ꯑꯃꯗꯤ ꯃꯈꯣꯏꯅ ꯄꯨꯖꯥ ꯍꯧꯔꯛꯄꯗꯨꯗ ꯑꯁꯣꯝꯗꯗꯤ ꯊꯋꯥꯏ ꯑꯗꯨ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯦ꯫ ꯈꯨꯜ ꯑꯗꯨ ꯍꯨꯏ ꯄꯨꯀꯞꯇ ꯀꯞꯅꯔꯛꯈꯤ꯫ ꯑꯉꯥꯡ ꯃꯆꯥꯁꯤꯡꯁꯨ ꯄꯨꯀꯞꯇ ꯀꯞꯅꯔꯛꯈꯤ꯫ ꯈꯨꯜꯒꯤ ꯃꯤꯈꯩꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯑꯃꯠꯇ ꯇꯨꯝꯅꯔꯝꯈꯤꯗ꯭ꯔꯦ꯫
ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯄꯨꯖꯥ ꯑꯗꯨ ꯂꯣꯏꯔꯝꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ, ꯊꯋꯥꯏ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯃꯈꯣꯏ ꯑꯍꯨꯝꯗ ꯖꯟꯇ꯭ꯔ ꯑꯃꯃꯝ ꯄꯤꯒꯦ, ꯃꯁꯤ ꯉꯛꯁꯝꯗ ꯁꯤꯖꯤꯜꯂꯨ ꯍꯥꯏꯔꯝꯈꯤ꯫ ꯍꯣꯏ ꯑꯣꯖꯥ ꯃꯥꯏꯕ ꯍꯥꯏꯗꯨꯅ ꯉꯝꯕꯗꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯖꯤꯟꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯁꯤꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯈꯣꯏꯗꯤ ꯊꯋꯥꯏ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ, ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯊꯛꯄꯒ ꯆꯥꯕꯒ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯗꯨꯗ ꯀꯥꯏꯍꯧꯕꯒ ꯆꯞ ꯃꯥꯟꯅꯈꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯅꯣꯡꯃ ꯉꯝꯕꯒꯤ ꯃꯌꯨꯝꯗ ꯌꯨ ꯆꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯊꯦꯡꯕ ꯑꯃꯗ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯉꯝꯕꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯃ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯁꯨꯝ ꯂꯦꯞꯄ ꯑꯃ ꯎꯔꯝꯈꯤ꯫ ꯃꯍꯥꯛ, "ꯉꯝꯕ, ꯀꯩꯅꯣ ꯅꯪꯁꯨ ꯊꯣꯔꯛꯑꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ, "ꯀꯩꯅꯣ ꯅꯪꯅ ꯁꯨꯝ ꯂꯦꯞꯄꯒ ꯂꯩꯔꯤꯗꯨꯕꯨ? ꯆꯪꯉꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯔꯝꯈꯤ꯫ ꯀꯝꯇ ꯈꯨꯝꯃꯛꯑꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯅꯥꯛꯇ ꯆꯪꯗꯨꯅ "ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯃꯁꯥ ꯊꯦꯡꯉꯨꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯈꯤ꯫ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯃ ꯁꯤꯈꯤꯕꯗꯨ ꯃꯥꯒꯤ ꯁꯛꯇꯝ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ "ꯉꯝꯕ" ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯑꯝꯈꯤ꯫ ꯉꯝꯕ ꯍꯣꯏ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯗꯨ ꯍꯥ 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 ꯅꯣꯛꯇꯨꯅ ꯍꯨꯏꯅ ꯆꯦꯟꯕꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯉꯝꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯉꯝꯕꯗꯤ ꯃꯥꯏꯕ ꯑꯗꯨꯅ ꯄꯤꯔꯛꯄ ꯖꯟꯇ꯭ꯔ ꯑꯗꯨ ꯁꯤꯕꯅ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯁꯤꯗꯕꯅ ꯑꯃꯗꯨꯗ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯈꯧꯔꯤ ꯃꯦꯜꯂꯛꯈꯤ꯫ ꯉꯝꯕꯅ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯃꯍꯥꯛꯄꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯑꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯒꯤ ꯍꯛꯆꯥꯡꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯈꯣꯠꯇꯠꯆꯍꯟꯈꯤ꯫ ꯑꯃꯗꯤ ꯊꯥꯡ ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ꯫ ꯊꯥꯡ ꯑꯗꯨꯅ ꯃꯉꯛꯁꯝꯗ ꯃꯁꯥ ꯃꯇꯣꯝꯗ ꯂꯦꯟꯊꯠꯆꯍꯟꯈꯤ꯫ ꯃꯃꯥꯟꯅꯕ ꯑꯗꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯊꯋꯥꯏ ꯑꯗꯨ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯝꯕꯒ ꯃꯃꯥꯟꯅꯕ ꯑꯃꯗꯨꯒ ꯌꯥꯝ ꯊꯨꯅ ꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ "ꯑꯣꯖꯥ ꯃꯥꯏꯕ, ꯊꯋꯥꯏ ꯑꯗꯨ ꯂꯩꯔꯤ" ꯍꯥꯏꯔꯝꯈꯤ꯫ ꯉꯝꯕꯅ ꯃꯥꯏꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔ ꯂꯣꯠꯄ ꯃꯥꯜꯂꯤ, ꯃꯗꯨ ꯁꯦꯡꯅ ꯍꯥꯏꯗꯣꯔꯛꯎ, ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ" ꯍꯥꯏꯔꯛꯑꯝꯈꯤ꯫ ꯉꯝꯕꯅ ꯃꯈꯣꯏ ꯊꯋꯥꯏꯗꯕꯨ ꯀꯟꯕꯤꯔꯗꯤ ꯍꯥꯏꯗꯨꯅ ꯑꯁꯦꯡꯕ ꯄꯨꯝꯕ, ꯃꯈꯣꯏꯅ ꯇꯝꯐꯥꯁꯅꯥꯕꯨ ꯍꯥꯠꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯥꯏꯕꯗꯨꯗ ꯂꯤꯔꯝꯈꯤ꯫ ꯃꯥꯏꯕꯗꯨꯅ, "ꯎꯄꯥꯏ ꯑꯃꯈꯛꯇꯪꯗꯤ ꯂꯩ, ꯅꯈꯣꯏ ꯃꯥꯒꯤ ꯍꯛꯆꯥꯡ ꯐꯨꯝꯐꯝꯗꯨꯗ ꯆꯠꯂꯨ, ꯑꯗꯨꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗꯨ ꯃꯩ ꯊꯥꯗꯣꯛꯈꯣ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯕꯛ ꯑꯗꯨ ꯇꯔꯥꯏ ꯇꯔꯥꯏ ꯇꯧꯕꯗꯤ ꯉꯝꯃꯣꯏ꯫ ꯊꯋꯥꯏ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯊꯋꯥꯏ ꯂꯧꯕꯤꯈꯤꯅꯤ꯫ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯈꯣꯏ ꯍꯛꯆꯥꯡꯗꯨꯕꯨ ꯃꯩ ꯊꯥꯗꯣꯛꯅꯕ ꯆꯠꯂꯤꯉꯩꯗ ꯃꯥꯒꯤ ꯊꯋꯥꯏꯗꯣ ꯑꯩ ꯃꯐꯝꯁꯤꯗ ꯀꯧꯔꯒ ꯐꯥꯔꯒ ꯊꯝꯒꯦ꯫ ꯌꯥꯝꯅ ꯀꯨꯏꯅ ꯃꯥꯕꯨ ꯊꯝꯕꯗꯤ ꯌꯥꯔꯣꯏ" ꯍꯥꯏꯔꯝꯈꯤ꯫ "ꯅꯈꯣꯏ ꯊꯕꯛ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯄꯥꯡꯊꯣꯛꯎ" ꯍꯥꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯉꯛꯄ ꯑꯍꯤꯡ ꯑꯃꯗ ꯇꯝꯐꯥꯁꯅꯥꯕꯨ ꯐꯨꯝꯃꯤꯕ ꯖꯒꯥꯗꯨꯗ ꯂꯥꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯐꯨꯝꯃꯤꯕ ꯃꯐꯝꯗꯨꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯑꯣꯏꯔꯝꯈꯤ꯫ ꯏꯕꯣꯝꯆꯥꯒꯤ ꯃꯅꯥꯛꯇ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯂꯥꯛꯂꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ, "ꯇꯥꯏꯕꯣꯝꯆꯥ, ꯑꯩꯒꯤ ꯍꯛꯆꯥꯡꯕꯨ ꯉꯝꯕꯒꯤ ꯀꯥꯡꯕꯨꯅ ꯃꯩ ꯊꯥꯈꯤꯗꯣꯔꯦ꯫ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯒꯤ ꯍꯛꯆꯥꯡ ꯂꯩꯕꯅꯤ" ꯍꯥꯏꯔꯝꯈꯤ꯫ "ꯅꯍꯥꯛ ꯃꯈꯣꯏꯕꯨ ꯊꯤꯡꯕꯤꯌꯨ, ꯑꯩꯕꯨ ꯃꯥꯏꯕ ꯑꯃꯅ ꯀꯧꯗꯨꯅ ꯂꯩꯔꯦ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ꯫ ꯏꯕꯣꯝꯆꯥ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥꯗꯨꯁꯨ ꯏꯕꯣꯝꯆꯥꯅ ꯆꯠꯈꯤꯕꯗꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯏꯟꯅꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯉꯝꯕꯒꯤ ꯀꯥꯡꯕꯨꯅ ꯍꯛꯆꯥꯡ ꯑꯗꯨ ꯃꯩ ꯊꯥꯒꯦ ꯇꯧꯔꯤꯉꯩꯗ ꯏꯕꯣꯝꯆꯥ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯐꯨꯅꯔꯝꯈꯤ꯫ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯗꯨꯁꯨ ꯌꯧꯔꯛꯑꯝꯈꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯁꯤ?" ꯍꯥꯏꯈꯤ꯫ ꯃꯥꯏꯕ ꯑꯗꯨꯅ, "ꯅꯍꯥꯛ ꯑꯁꯤꯕ ꯊꯋꯥꯏ ꯑꯃꯅꯤ, ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ" ꯍꯥꯏꯔꯝꯈꯤ꯫ ꯃꯥꯏꯕꯗꯨꯗ ꯇꯝꯐꯥꯁꯅꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯁꯨ ꯑꯩꯅ ꯊꯋꯥꯏ ꯂꯧꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯑꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯃꯆꯤꯟꯗ ꯃꯨꯔꯨꯡ ꯃꯨꯔꯨꯡ ꯋꯥꯍꯩ ꯈꯔ ꯁꯣꯜꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏꯗꯨ ꯃꯥꯏꯕꯗꯨꯗ ꯆꯪꯕ ꯉꯝꯃꯝꯈꯤꯗꯦ꯫ ꯑꯁꯣꯝꯗꯁꯨ ꯏꯕꯣꯝꯆꯥꯒ ꯉꯝꯕꯒ ꯀꯟꯅ ꯃꯨꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯉꯝꯕꯒꯤ ꯀꯥꯡꯕꯨꯗꯤ ꯃꯤ ꯑꯅꯤ ꯁꯨꯕꯅ ꯏꯕꯣꯝꯆꯥꯕꯨ ꯃꯈꯣꯏꯅ ꯉꯝꯃꯝꯈꯤ꯫ ꯑꯗꯨꯒ ꯏꯕꯣꯝꯆꯥꯕꯨ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯉꯛꯊꯤ ꯆꯞꯈꯤ꯫ ꯑꯗꯨꯒ ꯉꯝꯕꯅ ꯊꯥꯡ ꯑꯃ ꯁꯠꯇꯣꯔꯛꯇꯨꯅ ꯏꯕꯣꯝꯆꯥꯕꯨ ꯊꯤꯟꯒꯦ ꯇꯧꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯕꯣꯝꯆꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯗꯨꯅ ꯉꯝꯕꯒꯤ ꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ ꯉꯝꯕꯕꯨ ꯐꯨꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯐꯨꯅꯕꯗꯨꯗ ꯉꯝꯕꯒꯤ ꯉꯛꯁꯝꯒꯤ ꯖꯟꯇ꯭ꯔꯗꯨꯁꯨ ꯇꯥꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯁꯨ
ꯊꯋꯥꯏ ꯑꯗꯨ ꯃꯥꯏꯕꯗꯨꯅ ꯃꯆꯤꯟꯗ ꯁꯣꯟꯕꯗꯨꯗ ꯆꯪꯕ ꯉꯝꯃꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯤꯡꯁꯦꯜ ꯑꯃ ꯂꯩꯔꯝꯈꯤ, ꯃꯗꯨ ꯀꯥꯏꯍꯟꯗꯨꯅ ꯃꯤꯡꯁꯦꯜ ꯃꯆꯦꯠ ꯑꯗꯨꯅ ꯃꯥꯏꯕꯗꯨꯒꯤ ꯃꯉꯛꯁꯝꯗ ꯌꯨꯡꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨ ꯍꯥꯠꯂꯝꯗꯨꯅ ꯇꯝꯐꯥꯁꯅꯥ ꯌꯥꯝ ꯊꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯂꯩꯐꯝꯗꯨꯗ ꯂꯥꯛꯂꯝꯈꯤ꯫ ꯑꯁꯣꯝꯗꯁꯨ ꯉꯝꯕꯕꯨ ꯏꯕꯣꯝꯆꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯐꯨꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯝꯕꯒꯤ ꯀꯥꯡꯕꯨ ꯑꯃꯗ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯄꯦꯇ꯭ꯔꯣꯜ ꯍꯩꯖꯤꯜꯍꯟꯗꯨꯅ ꯃꯩ ꯊꯥꯔꯒ ꯍꯥꯠꯈꯤ꯫ ꯑꯗꯨꯒ ꯉꯝꯕꯗꯨꯅ ꯃꯉꯛꯁꯝꯗ ꯈꯣꯡꯅꯥꯡꯗꯨꯗ ꯌꯦꯠꯂꯤꯕ ꯎꯔꯤꯗꯨꯅ ꯉꯝꯕꯒꯤ ꯉꯛꯁꯝꯗ ꯌꯦꯠꯇꯨꯅ ꯈꯣꯡꯅꯥꯡ ꯃꯊꯛꯇꯨꯗ ꯆꯤꯡꯈꯠꯈꯤ꯫ ꯑꯗꯨꯒ ꯃꯈꯥꯗ ꯂꯪꯊꯔꯛꯇꯨꯅ ꯃꯈꯣꯡ ꯃꯈꯥ ꯇꯥꯍꯟꯗꯅ ꯐꯤꯡ ꯐꯤꯡ ꯀꯥꯎꯍꯜꯂꯒ ꯉꯝꯕꯒꯤ ꯊꯋꯥꯏꯕꯨ ꯇꯝꯐꯥꯁꯅꯥꯅ ꯂꯧꯈꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯛꯑꯦ꯫ ꯈꯨꯜꯒꯤ ꯃꯤꯈꯩ ꯊꯣꯔꯛꯈꯤ ꯑꯃꯗꯤ ꯊꯧꯗꯣꯛꯇꯨ ꯎꯕꯗ ꯃꯌꯥꯝ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯏꯕꯣꯝꯆꯥꯒ ꯃꯅꯥꯎ ꯅꯨꯄꯥꯗꯨꯒ ꯈꯨꯜꯒꯤ ꯃꯤꯈꯩꯗꯨꯗ ꯂꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯨꯁꯨ ꯃꯊꯧ ꯃꯉꯝ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯈꯤ꯫ ꯅꯣꯡꯃ ꯏꯕꯣꯝꯆꯥꯒꯤ ꯃꯪꯂꯥꯟꯗ ꯇꯝꯐꯥꯁꯅꯥ ꯂꯥꯛꯂꯝꯈꯤ ꯑꯔꯣꯏꯕ ꯑꯣꯏꯅ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯈꯤ: "ꯇꯥ ꯏꯕꯣꯝꯆꯥ, ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯕꯨ ꯏꯪꯅ ꯆꯤꯛꯅ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯌꯧꯍꯟꯕꯤꯔꯦ꯫ ꯇꯥ ꯏꯕꯣꯝꯆꯥ, ꯅꯍꯥꯛ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯔꯣꯀꯣ" ꯍꯥꯏꯔꯝꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯌꯥꯝ, ꯑꯣꯖꯥ ꯇꯝꯐꯥꯁꯅꯥꯒꯤ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ, ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯆꯔꯛꯀꯦ꯫ ꯃꯌꯥꯝ ꯃꯗꯨꯐꯥꯎ ꯉꯥꯏꯃꯤꯟꯅꯁꯤ꯫